Union Home Minister Amit Shah na state asida free movement yahalagani haikiba matung inna FoCS na santigi paujel puba khongchat chatkini haikiba warep hongloi AHANBA numit ki oina khongchat ase SENAPATI da chatkadauriba asida laibak miyam na saruk yaduna support tawbiu haina Federation of Civil Society Organization FoCS Manipur gi President TH Manihana Fongdokhrei Kabol ikai da leiba FoCS ki mayai loisang da pangthokiba paugi mifom amada TH Manihana makhatana hai lakliba tang nipan gi khongchat ase Kanglagi Northern Gate dagi lamthagani saruk yaning ba miyoi singna ayuki pung nipan dagi nipan makhai fawbi gi manung da lakpiu SENAPATI fawba chatkadauriba khongchat ase matam fanglagadi mau fawba yoksinanaba pandam thamle ani chuba khongchat oina more tamna chatnaba pandam thamle Cookie Alliance Young Cookie Village Volunteer Force na separate administration pidru fawa free movement yaroi haina agan bu wafam thanglokhiba asi handok piu santigi paujel puba khongchat asi kanagumba furup amatada khatnaba hauba khongchat oina lobigano Indian Army na buffer zone ni haina machoi tahalliba asi namkhaiduna idea of Manipur ki wakhalona mangjal thaduna chaukhotpa Manipur ama ohellasi haina fongdorakli Aikoi soi dena maki santi ki paujel puba khongchat ama loinana tongan ba khoi ki indigenous oriba khoi ki chinau sing siga punna phaminara kanda arai laitara tungai yaipha tanaba gi khongchat ama khoi chatkana haidana khoi lauthuk sakre santi ki paujel purga chatkudoriba ahanba lambi si Imphal sigi kangla gi awang thangpa gate sidagina SENAPATI bhaugani aduga ngamagadi matamjina phangagadi khoi soi dena maki mau bok yoksalakpagi khoi gi resolution duma leijai khoi lepsegi ba khoi gi tarik 9 gi khongchat asi miyamna yargadi tokpiu matam khara lerga chatpiu haibusu yawi chatpiganu haibusu yawi adubu akhoi gi lep khrabanina himalaya Manipur jeta santi porakna bahona bada akhoi ki thaudang bauti silai haibaki wakhalonda amadi India lengak na lori ba warep du akhoi obey tawe haidana akhoi makoi gi warep du welcome to bogoloina makoi ne piriba thajaba du thaba oina onthok pirakna bagi damakta akhoi ahanba step oina akhoi anyhow akhoi yongnana bagi target tamjai do anisuba khongchatta akhoi more akhoi na thamjari base sigi plan si leijai